Hello guys, RR story na mayam butaram nukchari. Ngasisu mayam ginamagta aseng bathok kiba wari mapuduna lakchari. Mayam puna taminasi, mayam puna khangminasi. Aigi ming amadi nupi dugi ming haijara roige. Hauji haujuk yana na bakkan na honari banina. Aiga aigi nungsizabiduga khangna basa 9 years hell. Aibadi chahi mapan hell. 2023 gi October date 5 ta 10 years sugadoini. Aibadi chahi tara sugadoini. Maga ay khangna basi mayam gimmi ay koy gemung gimmi loina khang koina ringe matamda mana haiba aina haiba loina yani harau harau adum nungsini masu nupa atoppa koi haiba gi pauta de aisu nupi atoppa da han yengde adubu nupa ni kharadi chagane marai khare tawna badagi di chahi taret mapun phaba matam adai da maga ai ga sa isa sayana raga chele nonga laga pau haido pachat pada marai khare taw mogi ahlamanna 8 days mukle raga thil on hairaki Namini pani mukle raga ekoi su harau harau paisa pijed raga su harau harau chanabigi matung inna acha tha khara tawraga thenbire namidang da aisu chakarok tana chale imana ba kharaga dum harau harau chale namituda ekoi gi chanabigi matung inna ekoi chanabiga manipur gi maita ichili naw singa kitang dikhenare haibadi chanabi do khenare habani ko thiluraba matung da 15 days mukle raga luhong bagi wa haina ba chatpada khara le raga hong sin hairaki hoi aigi nupigi imado anaba madile adudo maram oiraga 2 years helaga hong sin hairi aikoi halaman su hoi haiduna harau harau lai aduga aigi nupidusu phone dadi dum pau hauna mana namidang ama phone tawraga hairakpani ima hoina nupadu kawraga khaido gorosi habado aigi nupina tarabjane matamadu dadi nupiduna engonda yamna nuksijabanina engonda moina sanaba warido loina tarabanina aingonda loina hairi matamduda ai kaidawdeno khangdiba nupido aina diamna nuksiban adudagidi aina nupido nang thoklo omta matam khara kadaidano maleurasi haibada hoi dada hairaga thoklake tawada mayamge mina khangkhre adudagidi phone chu loksankre aiga pau phona ba yara roi haidana siguma matholakane haidana ai se chingnabadagidi mangjaunana aigi inaw nupa mangonda pot ama piba sare haraga phone macha ama pihalameba ahing duda aina piramba phone ama dagi tawraga khangkhre na hai adudagi de matam khara yeng se na le hapta mo haujan khre namidang di oyaroi senaraga le nupi si mathanta oire manaw na pabudi leiko nupi duna ahal oi aduna nungthil gumba thokla again hai nungthil da aina moi le kai du da chatlaga laururi masu mi lai taba tanja yengaga thokle moi lai kai gi mina aizam sa khangye ba adubu moina di thokle ba mong mataw sin si khangda bani na kaim budi khandi ba moi gi imung da khang bani na puraga la moi imung si mi su phone da wa ma ma hai aiga aigi na pidu su yum da dum lairo atai da chatlu no hai yum gi mina hoi haiduna aiga aigi na pisiga yum da tha mari muk le minare nepi mayam da di changba yadre na changdre amuk mayum ramdagi aigi nupigi imado nare fajana changthok chasin tawraga leinarasi luhong basu soidana luhong ase haibadagi di thajaba pirakpadagi habatare nupi se mayum da thinkre thamari gi matongda aisu nupi mayum da chale aina su thodo wathok thokpada ma adum lawru harau harau moigi thokpada su ai adum chale adum matem pangne fajana chahi amam khara hena adum masu mayum da leiraga aisu yum da leiraga harau harau leminare 2022 gi October adwai da luhong ase haidana haina bani adubu luhong daw tha ani mu watlingai dagi ai gi nupi sa ahung ma malai sidagi ai moina nupi du da potsem toksalam doisa adu su kona khanga ka doini ko August ta hawr padagi di khana ba mare adum tawnarga lai ai su kaimta khaludi nungai ta pen da balai badagi di oiram basu yai khanduna adum lai re ai su August ki date 14 sida ahing sida wari sa fajana sanaram good night ka hairaga wari fajana sanaviramini ko tumme aisha August 15 sida mana message ama thara aga morning duda dada ana hairi dada hairaga message thara me aisha message hande phone tore makeup thole phone do paikhat le thengi hawgolon hairak pani aina ngasidi suchini thabak chatloi khara thengna hawgalage hairaga phone sa adum pairaga tumbani adudagi di message si mayam ama leram bani pung taram tare ayuki matam aina message to yeng bada isada thuklaw ba madi phawe adubu phagi tawra iboy ning dana khare no haidana message han bani
ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯕꯨ ꯃꯦꯁꯦꯖꯇꯨꯗꯅꯤꯀꯣ ꯑꯩ ꯅꯉꯣꯟꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯏꯃꯥ ꯍꯣꯏꯅ ꯌꯥꯗꯦ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯗꯤꯚꯣꯔꯁ ꯇꯧꯔꯁꯤ ꯉꯁꯤꯗꯒꯤꯗꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯁꯤꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯗꯤ ꯐꯥꯒꯤꯔ ꯈꯜꯂꯨꯔꯒ ꯊꯦꯝꯕꯅꯦꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯗ ꯃꯣꯏꯗ ꯆꯠꯂꯦꯕ ꯑꯩ ꯁꯤꯔꯅꯤ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯗꯤꯅ ꯍꯥꯏꯖꯜꯂꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯨ ꯃꯣꯏꯅ ꯁꯦꯝꯖꯤꯟꯈꯤꯕꯗꯣ ꯐꯖꯅ ꯄꯥꯟꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯈꯟꯕꯖꯥꯠꯅꯦꯕ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩ ꯐꯥꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯊꯥꯖꯔꯨꯕꯅꯤꯅ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯔꯦꯁꯨ ꯍꯥꯏ ꯑꯗꯨꯗ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯦ ꯌꯨꯝꯗ ꯂꯩ ꯈꯪꯕꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯕ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯄꯤꯁꯜꯂꯛꯑꯦꯕ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯇꯨꯝꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ BP ꯂꯣ ꯑꯣꯏꯗꯨꯅ ꯋꯥꯟꯊꯔꯤ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯆꯍꯤ 9-10 ꯅꯨꯡꯁꯤꯅꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯗꯨꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯇꯧꯔꯒ ꯑꯩꯁꯦ ꯄꯨꯈꯠꯄꯅꯦ ꯃꯣꯏꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯗꯣ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯃꯦꯁꯦꯖꯁꯦ ꯊꯥꯔꯦ ꯏꯅꯥꯎꯄꯥꯒꯤ ꯅꯝꯕꯔꯗꯒꯤ ꯃꯥꯁꯨ ꯍꯜꯂꯛꯑꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯕ꯭ꯂꯣꯛ ꯍꯥꯡꯉꯨ ꯍꯥꯏꯕꯗ ꯍꯪꯉꯛꯑꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯌꯦꯡꯉꯨ ꯐꯣꯇꯣ ꯑꯃ ꯊꯥꯖꯤꯜ ꯍꯥꯏꯕꯗꯤ खरा नुंसीबीरकद्राना थाजनबनेबा कई हारके हाबबु खरा थुना सीख्रोना हायरकपने अदुदगिदी कोकसे आई पुबसे ngamlaktreba aishu hospital dagi खरा फरगा हलेब युमगे मीदा हाय थोखिबा मयाम मोइसु अदुमाइना तौबा याब्रा हायदुना चटलेब युमगे मीदासु केकेनो याम मंगांग ए नुपीदुना हायबा तारे मोइ अहलमंदी तुमिना अदुम लै हाय था अमा मु हौजनख्रे दमाइ तौदन वारि साबोय सादबोय था अमादो आई यम वाना लेनकी निमित खुदिंगे कप्पगा आई हाइजके यारखिदे मरक मरकता मासु अहिंगदा मेसेज थारे फोन दा कप्पगा आई नंग नुंसी हाइदुन अदुम तौरे नोंगालगे हेक्ता ओनखिबा मतमदुदा अहेनबा पामबगी अखोय इमुंगसे पैसा यम पाइजदे अदुबु इचिले नाव ngौसनबा अमता यावदे पैसा लोइना ताली इपादी लैखिद्रे सिने अैना खलेबा मतमदुदा कनानोमना सिनबा ओरमदौ माले अखोयसे फनियामना खल वाचम जादुगी नॉलेज लैबा नतेको था अहुम हेंजनख्रे पंगांगांगनरगा इमानबा मयामसु खंगलेब अदुक यामना कोइना नुंसिनरगा अदुमाइना तौबदुदी कैनोमदी सोयदना लेरमनी हायदना हायरकपनिबा अैसु लालोबदी केमता लैते अैना नुपीदुबु नुंसिबसे मंगोंदा ngasi फावबदा फुद्री साउनिंगबा मयामम लेबर तारगसु फाथरगा लैब इमा होइनसु लुना तौबनी मयामनसु लुना अदुम तौय असुमना याम नुंसिना तौबी हायबा तारेको इमानबम ले मासु पावसे तारबा जाने पोचमने हायबदी गनामतना खंगद्री अैसु माना हारकपदगिदी अैगिसु नंगा केस चप माने पोचम जादु माले येंथोक्सेना हायबनी अैदी थाजदीब इमानबदुनदी असेंगबा ओइगनी भायन हायरक इमानबदुना हायरइनिको तौमिनरसी अैसु हौजिक्ति यारे इमानबगिसु अैगा केस चप माने अदुदुना माना खंगबगी हायरकपनी येंथोय अदुदगिदी मागी येंगबा मायबदुदा चटले येंगे अैना कैमता हायदबिदा मायबदुना लोयना हायथरकपनी अैसु अमुक थाजा हयेंग लाओना हायरे मायबदुना हायबता अदुमाय तौदना नोंगानबसे ngaibase ngamdabane baise amuk chatle nupidugi ming mamagi ming mapagi ming hairo odan hai akhoi gi su hai adudagidi mamit usankhre aidi maiba yengmuraga thabak tawruraga yarakani haidana wakhalse nungai jarubani maiba yengmubrabo amuk hena wakhalse nungai tabini ba tawris maibana kai harke habada mama hoina semjinkhre aigi wakhal kaunaba ai uningdanaba aiga wari sananingdanaba aduga nupa atopa amasu khangna halle asumna hairakpani adudagidi aisha adum loiri wari dabu khara phabagi wani matamaduda aina oikiba phibamdo aibu yengiba maibaduna fawbada aigi mawongduda nungai mandadana aisha fanaba tawbige kemta khalununa haire aisu yumda halaga sauni mandana wakhalga nungai tabaga अनिशिना पुंजलगा स्टेटस अमा थंबनी मी मचादि नुपा अमा सेंबिरबनी नाना थंबनी पाउदी फाउनखिद्रबनीको अदुदगिदी नहांदगी केमता हायरक्त्रगा रिप्लाई जे फलांग पिरकबनी अदुदुम खंगेबा असेंबा ओइरे हाबद
ꯑꯩꯅ ꯅꯪ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯒꯦꯅ ꯍꯥꯏꯕꯅꯦꯅ ꯍꯥꯏꯔꯦ ꯁꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤꯀꯣ ꯁꯥꯎꯕ ꯁꯥꯔꯒ ꯂꯩꯔꯤꯅꯤ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯛꯏ ꯑꯩꯅ ꯄꯥꯏꯈꯠꯂꯒ ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯀꯔꯤꯗꯧꯕꯒꯤ ꯐꯣꯟꯗꯣ ꯇꯧꯔꯛꯏꯅꯣ ꯌꯦꯡꯉꯨ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯑꯩꯁꯦ ꯐꯣꯟꯁꯦ ꯊꯝꯕꯅꯤ ꯃꯥꯁꯦ ꯑꯃꯨꯛ ꯀꯣꯜꯁꯦ ꯇꯧꯔꯛꯑꯦ ꯑꯩꯁꯦ ꯄꯥꯏꯗꯦ 39 ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯪꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯅꯨꯡꯁꯤꯕꯩꯔꯥ ꯑꯃꯨꯛꯃꯨꯛꯇꯤ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯑꯃꯨꯛꯃꯨꯛꯇꯤ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕꯁꯨ ꯃꯥꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩꯗꯤ ꯌꯥꯗꯕꯅꯤ ꯃꯣꯏꯅ ꯀꯣꯏꯅꯧ ꯍꯥꯏꯕꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯩꯗꯤ ꯌꯥꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯅꯪ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯦ ꯑꯃꯨꯛ ꯁꯣꯝꯗꯗꯤ ꯃꯥꯏꯕꯅ ꯊꯕꯛ ꯍꯧꯈ꯭ꯔꯕꯅꯤꯀꯣ ꯑꯩꯗꯤ ꯈꯜꯂꯤꯅꯤꯀꯣ ꯃꯥꯏꯕꯗꯨꯅ ꯊꯕꯛ ꯇꯧꯕꯗꯨꯗ ꯄꯥꯜꯂꯕ ꯃꯥꯜꯂꯦꯅ ꯅꯨꯡꯁꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯏꯃꯥ ꯍꯣꯏꯅ ꯌꯥꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯌꯦꯁꯨ ꯍꯥꯏ ꯏꯃꯥ ꯍꯣꯏꯅ ꯌꯥꯗꯦ ꯑꯃꯨꯛ ꯍꯥꯏ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯈꯪꯗ꯭ꯔꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯃꯝꯅꯔꯤꯅꯦꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯐꯣꯟ ꯇꯧꯔꯒꯁꯨ ꯍꯦꯛꯇ ꯑꯩꯅ ꯁꯥꯎꯅꯤꯡꯒꯗꯕ ꯊꯕꯛ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯒꯗꯕ ꯋꯥ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯍꯥꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯒ ꯈꯜꯂꯒ ꯇꯧꯔꯛꯄꯅꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯗꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈꯤꯅꯤꯅ ꯄꯥꯎꯁꯦ ꯐꯥꯎꯗ꯭ꯔꯤꯕ ꯑꯩꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯦꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯅꯤꯅ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯈꯤꯅꯤ ꯈꯪꯕꯗꯒꯤ ꯄꯥꯎ ꯐꯥꯎꯗꯕꯅꯦꯕ ꯅꯨꯡꯁꯤꯗꯕꯒꯤ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦꯕ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯌꯥꯝꯅ ꯆꯠꯈꯤ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤ ꯁꯤꯔꯒꯦ ꯐꯥꯎꯗ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯒ ꯂꯣꯏꯅꯔꯝꯕ ꯏꯃꯥꯟꯅꯕꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯌꯥꯝꯅ ꯐꯩ ꯃꯣꯏꯅ ꯑꯩꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯁꯨ ꯑꯐꯕ ꯋꯥ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯑꯗꯨꯝ ꯂꯣꯏꯅꯕꯤ ꯐ꯭ꯔꯦꯟꯁꯤꯡꯅꯁꯨ ꯁꯥꯎꯅꯤꯡꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯒ ꯉꯥꯡꯉꯤ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯅꯥ ꯃꯊꯨꯟ ꯑꯃꯨꯛꯇ ꯇꯥꯗꯦ ꯐ꯭ꯔꯦꯟꯁꯤꯡꯗꯣ ꯂꯩꯔꯝꯕꯒꯤ ꯑꯩ ꯉꯁꯤ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯗꯁꯨ ꯄꯥꯎ ꯈꯔ ꯂꯧꯍꯜꯂꯝꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯍꯣꯏꯅ ꯃꯃꯥꯟꯅꯕꯤꯗꯒ ꯊꯣꯛꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯒꯁꯨ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯑꯦꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤꯗꯨꯅꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯍꯪꯉꯛꯑꯦꯅ ꯍꯥꯏꯔꯛꯑꯦ ꯐꯣꯟꯗ ꯍꯪꯉꯣ ꯍꯥꯏꯕꯗ ꯐꯣꯟ ꯇꯧꯕꯗꯤ ꯏꯃꯥ ꯍꯣꯏꯅ ꯌꯥꯗꯦ ꯐꯣꯟ ꯇꯧꯔꯝꯃꯕꯗꯤ ꯐꯣꯟ ꯄꯥꯏꯍꯜꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅꯁꯨ ꯇꯝꯃꯛꯑꯦꯕ ꯑꯩꯅ ꯈꯜꯂꯦ ꯃꯤꯁꯦ ꯐꯠꯇꯕ ꯌꯥꯝ ꯂꯩꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯣ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩꯅꯕꯨ ꯂꯥꯜꯂꯝꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯁꯦ ꯂꯩꯊꯣꯛꯑꯦꯕ ꯑꯩꯅ ꯃꯥꯏꯕ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡꯗ 15 ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯦ 5 ꯗꯦꯖ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩ ꯂꯥꯜꯂꯦ ꯑꯩꯁꯨ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯥꯏꯔꯛꯄꯅꯦꯕ ꯗꯗꯥꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯅꯦ ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯏꯕꯥꯅꯤ ꯁꯥꯎꯅꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯅꯪ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯤ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯨ ꯌꯥꯔꯦꯅ ꯍꯔꯥꯎꯖꯔꯨꯕꯅꯦꯕ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯦ ꯃꯃꯥꯅ ꯈꯪꯕ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯜꯂꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯑꯁ ꯑꯃꯨꯛꯀꯁꯨ ꯊꯥꯖꯟꯕꯤꯈꯤꯕꯅꯦꯕ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗ ꯍꯟꯖꯤꯟꯈ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯟꯅꯗꯕꯒꯤ ꯍꯩꯅꯔ ꯂꯥꯛꯑꯕꯅꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯋꯥꯔꯤ ꯁꯥꯁꯦꯅ ꯌꯥꯔꯛꯇꯕꯒꯤ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯔꯛꯑꯦꯕ ꯑꯋꯥꯕꯁꯦ ꯌꯥꯔꯛꯑꯦꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯒ ꯍꯔꯥꯎꯔꯤ ꯄꯣꯠꯅꯤꯀꯣ ꯆꯥꯛꯀ ꯇꯧꯋꯦ ꯅꯨꯡꯉꯥꯏꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯨ ꯑꯩꯁꯨ ꯊꯣꯛꯂꯛꯑꯣ ꯑꯃꯨꯛ ꯆꯦꯜꯂꯁꯦꯅ ꯍꯥꯏꯍꯧꯗ꯭ꯔꯕ ꯑꯃꯨꯛ ꯌꯥꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯍꯧꯗ꯭ꯔꯕꯅꯦꯕ ꯑꯃꯨꯛ ꯃꯥꯏꯕꯗꯨꯗ ꯆꯠꯂꯒ ꯌꯦꯡꯍꯟꯕꯗ ꯑꯃꯨꯛ ꯍꯜꯂꯒ ꯊꯥꯖꯤꯟꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯃꯁꯥ ꯐꯖꯅ ꯁꯣꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯒꯗꯤ ꯑꯅꯥꯕ ꯑꯣꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯦ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯇꯁꯦꯡꯅ ꯑꯩ ꯄꯥꯝꯗꯕꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯅꯠꯇꯦ ꯃꯃꯥ ꯍꯣꯏꯅꯅꯤ ꯈꯟꯗꯨꯅ ꯐꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯈꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯃꯥꯜꯂꯦꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯄꯨꯔꯥ ꯊꯤꯡꯈ꯭ꯔꯦ ꯑꯩ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯤ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯌꯦꯡꯉꯤꯁꯤꯗꯤ ꯐꯅꯕ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯌꯦꯡꯖꯕꯅꯦꯕ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯃꯆꯥꯅꯨꯄꯤꯗ ꯈꯛꯇ ꯇꯧꯕ ꯑꯣꯏꯔꯕꯣꯏꯅ ꯈꯜꯂꯨꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯑꯦꯕ ꯑꯩꯁꯨ ꯏꯁꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯄꯨꯛ ꯊꯤꯟꯕ ꯊꯕꯥꯛ ꯐꯨꯟꯕ ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯑꯦꯕ ꯑꯍꯤꯡꯗꯁꯨ ꯇꯨꯝꯕꯗ ꯑꯗꯨꯝ ꯅꯝꯃꯦꯕ ꯑꯩ ꯏꯁꯥꯁꯨ ꯌꯦꯡꯊꯣꯛꯎꯕꯅꯤ ꯊꯥꯖꯔꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯦꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯅꯦꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕꯁꯨ ꯌꯥꯎꯔꯝꯃꯦꯕ ꯌꯥꯝꯃꯦ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯈꯔꯕꯨꯗꯤ ꯐꯔꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯣꯏꯅ ꯐꯠꯇꯕ ꯇꯧꯔꯒꯁꯨ ꯐꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯈꯜꯂꯒ ꯑꯩ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ
ꯀꯔꯤꯗꯧꯕꯒꯤ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯀꯔꯤꯗꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯂꯣꯏꯅ ꯊꯝꯃꯤ ꯐꯥꯊꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯐꯥꯎꯕꯗ ꯃꯥꯡꯍꯟꯕꯤꯈꯤ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯐꯨꯝꯗꯨꯅ ꯊꯝꯃꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯈꯥ ꯋꯥꯗꯤ ꯇꯥꯖꯔꯔꯣꯏꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯝꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯇꯥꯔꯦ ꯍꯥꯏꯔꯒ ꯋꯥꯔꯤꯁꯤꯗꯒꯤ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯈꯪꯗꯣꯛꯏ ꯍꯥꯏꯔꯒ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯁꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗꯤ ꯊꯥꯗꯣꯛꯆ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯕ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ